Mayambu kurumjari, Mami Mapao meeting tabiri bapum namapu taram okchari. Mamang episode kidamakta adom na thambira kiba feedback amadi suggestions singi damakta su hainingai leiktana thagata phongdokchari. Amadi adom gidamakta puzarakli bangasigi humpu humdoirak shiba episode asida kari karama pau sing thamjari bagi haibadu thamjari. Ahan bada thamjari ba mapau asi iramdam asigi film ga mari leinaba thabak tawbiri ba singna World Environment Day ki thoram pangthokki bagi mapau ni. Chin Kuki Mizo Films Development Association na sinduna filmmaking ga mari leinaba workshop ama pangthokki bagi mapau na ani shibada thamjari. Ahum suba mapau asina documentary film sing khaktagi oiba festival ama pangthokki bagi mapau ni. Kanglei mime theater repertory imphal na sinduna mime workshop pangthokki bagi mapau na mari subada thamjari. Mga suba amadi aroiba oina thamjari ba mapau asina Manipur music video Khoida Zaina SKG International Film Festival da manama thumkya phanglakki bagi mapau. So folks, ahan ba oina thamjari ba Mami Roi Singa World Environment Day ki thoram pangthokki bagi mapau asi mi ingkaminas. Sige oki patang mga ada malem sin matung na pangthok na kiba World Environment Day ki thoram Manipur da su pangthok na ki hadiba sida iramdamas da film ga mari lena balam da thabak tawri ba mioi kya su saruk yar aduna Mami Tawan Foundation amadi Moneywood Club ani na su tongan ba thoram sing sinki Mami Tawan na kanglagi nongchup thang wasana thong mamang da gi ima kaitel fawa khong na chatuna air pollution haibi hiramas da miam da wakal tan na gi pandam thamba khongchat ama chatki Akoi Manipur si akoi na hoji hoji dum akoi labuk lamhang da sing pat turel yamna nakna ubasida akoi se dum nuksit se sengi boy na akoi thawa thamoi se dum numi khuding ule bisa akoi nong de khanjalu da ba yam sengi boy ning be wani aduga hoji akoi gi sana lebak Manipur haribasi bo akoi gi ising nuksit se yamna sengdraba akoi tanpham ma da leira bane ko hana ngasai gi PM 2.5 dagi sagi 10 bawki kano se hoji yawra ba tare expert singi gano da mokoigi opinion aduga comment haitare ado mase akhoi punna lemina ba ado akhoi punna masi haitare pollution sigi mayokta akhoi punna lemina dragadi sidi laira ba ina khunba adegi di dharma zat bizar amda leibanate once pollution sina effect toragadi akhoi punna mak haitare phattaba nungsit tagi tholak ba je oibya ba hakchang da ana ba ka mem se hojik du mayok na ba hawrabane ko ana masi Mami Tawan Foundation ga ngasi se khoi gi Go Green Manipur ga ani sina kusam nazaraga World Environment Day da khoi poster campaign sima khoi sumaina tawjabane sima observe ko ado khoi week ama chupna tongan mafam da haitare Manipur gi arabra pa mafam sing tu salaga khoi punna sumaina World Environment Day se observe tawjagani ngasi khoi yamna nungai jai se khoi ge ba members sing gi mathakta khoi gi tongan ba lamdagi haitare businessman adegi di sports person international footballer mayama the actor mayama yaubiraga ngasi gi kano sama pung phan mi bise sukimatik nungai jai World Environment Day ga mari lainana Mami Tawan na sinjari ba se akhoi gi ngasigi team siri mainly focus on air pollution habidi akhoi nu hujig lai se yamna akhoi ne mit mak sina uba phang da tar ga so akhoi gi taseng habida akhoi gi nushit se yamna pollute tore
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯋꯥꯔꯜ ꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯒꯥꯔꯤ ꯆꯦꯟꯕꯗꯅꯤ ꯈꯪꯗꯦ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯀꯩꯅꯣ ꯏꯐꯦꯛꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯏꯌꯔ ꯄꯣꯂꯨꯁꯟꯁꯦ ꯌꯥꯝꯅ ꯁꯥꯊꯤꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯃꯩ ꯊꯋꯥꯟꯅ ꯁꯤꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯕ ꯑꯃ ꯂꯧꯈꯠꯂꯒ ꯈꯤꯇꯪ ꯃꯌꯥꯝꯗ ꯋꯥꯈꯜ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯆꯥ ꯑꯃ ꯇꯧꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯃꯤ ꯊꯋꯥꯟꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯌꯔ ꯄꯣꯂꯨꯁꯟꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯥꯔꯝꯐꯨꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯚꯥꯞ ꯇꯥꯃꯤꯟꯅꯁꯤꯅ ꯑꯁꯤꯒꯨꯝꯕ ꯄꯤꯕ ꯑꯦꯋꯥꯔꯅꯦꯁꯅꯤ पाइखल सुमायना अखोगी इनिशिएटिव एयर पोल्यूशन की मतंगदा हाइरिबा अखोगी नॉट जस्ट इम्फाल एरिया दा नतना अखोगी मणिपुर की अकोइबदा ngसाइगी सोक्थरिबा अखोगी सुमायना एयर पोल्यूशन सिदा होना पाइखल सुमायना इनिशिएटिव याम थागनिङाइनि अदुदा अखोइसु अखोगी जस्ट सिदी हाइरिबा अखोगी सुमायना पाइखल थौदांग सिदा just football player natana sportsman natana any I think later we nakut bahibam like sigi study loina hay asina asol ko matam dadi loina mayam awawa ama tarak matam mayam punna awawa oigadom ni na sida khoisu hari basida sas smaina ga initiative thodang ya jarabani chuna da mayam punna sidi amagi sidi amagi haiba leite loina khoi punna dum mating thodang lominasi adu hari ba khoi air pollution gi smaina khoi gi imphal area se amna khoi nusit nusa seng tribasida khoi angam mateng loina pangsimina si adu kai toba yaba legi habdo not just mami thawala kholiba thodang sidana tana khoi gi atopa any NGO sing any loina any organization da pakhalak patama yam punna angam ngamba saruma sa to si yaminaraga apaba khoi gi pollution se control tahobang ngamna na ba thodang si lomina si Amromda Maniwood Club nasu sinduna numidasiga mari lenana Kumal Lampak teleba ISBT mamangdagi Maniwood Club ki president Thangjam Aruna lamthaduna uchara kaya Imphal gi mafam kaya da tharuran nabagi pandam mamaga loinana cycle rally ma khongshanduna miyam da pausal kaya piki ngasi malem sida huwagi khagwasal lakpa dogi gari gi masing hengalaktana air pollution kam lakpa ko environment chu mangal lakpan sida environment chu kanna bona bagi tangta petribe pumbada pangthoiba world environment day siga mari lainana ngasi khoi Maniwood Cup Manipurna sigumba cycle rally ama amasun tree plantation gi program asi khoi gi environment chu kanbagi mari lainana pangthok chabani hairiba cycle rally asi khoi हाइरिबा ISBT हौजी लेजरिबा मफम सिदगी हौजरगा इम्फाल इसकी जगह अमसुंग इम्फाल वेस्ट की जगह सिंग चचगनी अदुगी मरक्सिदा अखोइना ngasi lamlong gi tinsi road ta u plantation khara amasu yaujagani adugi makha tarakpada amuk अखोइगी कोंबगी बाजार मनाक्ता लेबा ग्राउंड अदुसु अखोइ अनि सुबा ट्री प्लांटेशन तौनी अदुगा अखोइ साइकिल रैली असि कोइना चलुर मतुंगदा हाइरिबा हौजी हौजरिबा मफम सिदा पंथुंगरगा ngasi पाउजिल असि पुजरगा चचगदरबनि अखोइ साइकिल रैली असि तसेंग बमकनी महौसा इमागी निंगथीरबा खल असिबु अखोइ मियोइबना ngaktana kanana dingaklugani so guys let's make a greener world mathang lokha chariba mapao chin cookie mizo films development association chifidana sindana film making mari leinana workshop ama mapung fana pangthokibagi mapao asi amuk ni ingtamina Sinkuki Mizo Films Development Association Sifidan Sinduna Live Reactions Through Cinema Haibu Wakalol Yumpam Oiba Workshop Fama Kangpokpi District ki Hangung Village ta Hautu Me Thagi Tang Kuntareti ki Kuntra Mathoi Fawa Mapung Fana Madi Mai Pak na Pangthokre District asigi KVK campus ta pangthok workshop loishin mi tawramada hanagi minister Holcolet Gibson Sifida gi president Lethang Dongalamadi joint secretary Kamen Thang Gibson ngaloinana Cookie Fruit ki filmmaker kya na thawai yaw na saruk yaki
pan bayai chin cookie mizo fruit ki film gi luf sifida sida impact tv gi cookie program sing miam khudol tamli khailun khongsaina vice president gi thau pangli bani On behalf of Chifida Chicken Film Development Association, date 27 na 31st May pau the first workshop on video making masi chatraga tek ta kaida na loisile ado masi to basi khoi chingmi gi film dagi develop ama oigani haina to jabani masi se masi to basi khoina polap thawai changna pudsilaga masi se haina develop oi hanengai gi to bani Chifidana paikat piriwe kongtang ta singna thagat ningai ni makatarak padasu ahen bathoram kya pangthok pangambo oisunu haina thamjike. And now it's time for a short break. We will be back soon. Keep watching Impact TV. Welcome back. Adom na minyang tabiriba asi Impact TV da sandok churiba Mami Mapao gi humpug humdorak shiba episode ni. Haujik nga sige ahum subo pao na thamjariba Sahitya Academy amadi JN Manipur Dance Academy ani na sinduna pangthokiba documentary film festival gi Mapao asi amug minyang tamilis. Sahitya Academy amadi Zen Manipur Dance Academy ani na punakhu samnatuna documentary film festival amatha sigi hokibatang amada Zen Manipur Dance Academy gi auditorium da mapung fana pangthokrei festival sigi manung chana saknaira ba iba Sahitya Academy award i sonamani gi punsi wari ga marilena ba documentary film ama miyam da lanthoki saknaira bi IBM ke binodini gi punsibu saithadu puthok documentary film amsu tongan ba makul lebo documentary film ke aga loinana miyam da ukki Panba yabdi i sonamani gi amadi MK binodini gi punsiri yumpa moiba documentary film aniyasi saknaira ba filmmaker aribam Syam Sarmana khutmabani Manipur gi dinga si baba sigi nambagi kali train namataliti preservation jo ko di thangchal museum la ta archive te su khar namo ba di literature gi na ta nakal la khuna namo di yam mangge graba akwai de amuhan roi da badung mayam kita namo na basi khangdi mayam no masi matang da mayam no khara haibi da masi khara taw si harabdi idea phagada mayam khanje adura mapandagi da ngapta khuna ngangna da nam masi na di ning batung de nam de habna ti india gi sunami adu pak cha ba india gi Sigi sepi kermani pun isal kan penuh penuh besi tarai betul nak aduna ya berarti maya masih permukaan henteng jadi omen hai tarik omen tetap jadi facility tetap nggak tapi kena sing masih untuk lokal dia naik jaga
Sing asidagi center ba ithai iput kaya na punsinduna ture isian naina centerally impal ture kangkopi pauduna impal lambiga perel oina asumna ipan ture awang sek maida taratum haidinga tendong yan awang posampam maiba khul koirengai hangang konta ajan bigai kurai na elebam lekai lamlong telipati pauduna kangla kunungino pokta center kiduna sanjen tom taraga Abali umang oi na marang kong tum tara ka pa na sumna singjamai tam na hai take ba tueri ye thang ba torban lok lau lai mina kon balam som thong gi hek makha tu kun bu kong da ai ha krista singama sama kon kun manga julai gi tang tara ma toi than se mi ki ayu pung ni pon mini ni pung nga ta da poki Elang Sonamani, English was Samapani Fumarida, metric pastor of Matunda, Calcutta University Makada, Presidency College Degi, History da Emilo Sinki. Emilo Matunda, Dem College da Sing Masamapanyaki Hundoida, Ozao in a Tabak Sanki, Masigi Matunda, Ozao Begisin Pamasi Tadok Laga, Manipur State Service, the Extra Assistant Commissioner Oina, Tabak Sanglaba Matunda. Lising masamapan humbuhundoida MCS officer oiki aduga lising masamapan humbudrani toida IS officer oina promotion phangduna Manipur gi tongan ba department kaya da mai pakna thabak tawrami lising masamapan marfutareta inquiry gi departmental commissioner oina thabak tegi pothaki Sri Sonamani mahakna hauzik phawbada laidik nifu hena iduna Manipuri side da khudol tamkhre I have many things, but I cannot get out because of my own head. I am an handicap now, and I just all those things which I would like to see personally and to observe personally that I cannot do now. And it is my request to all the lovers of Manipur to enlist their own thoughts and expectations at an early age when they are strong enough to proceed to the place and to observe all those things. Iramdam asigi saknairaba miyoi singi punsi waribu documentation tawduna thamhoba haibasi tungi mirogi damakta achauba pukai ama lepsin bibani haina thamjege film puthokpiriba amadi thauram sinbiriba singbu hainingai leitana thagatpa fongdokchari hojik amuk kanglei mime workshop ama langthabalda leiba mime theater lenda mapungfana pangthokhibagi mapau asi mi inta Ganglei Mime Theatre Repertory Langthawal Mime Theatre Len Imphal na sinduna haukiba me kuntarukta gi jun ani fawba Langthawal kunjida leba theatre sida numit taret ni chupna mafungfa na pangthokre Summer Aerial Mime Workshop asi lotion gi thormadu da Manipur State Assembly gi Speaker Yumnam Khem Chansu theatre bu pamjab mi kya ka loina na saruk ya ki miyo yankhai na mafungfa na saruk ya ki workshop asi Government of India gi Ministry of Culture amade Sangeet Natak Academy New Delhi anina sponsor tawduna pangthokibani ngasi aerial mine sira ainu uzabasi hanagi mine koi yumda koi bobina birasing amagi sum sada sing practice tawn mududagi toan ba bakal nasi no bo phangisi art and culture either mine theater hani concept dagi achauba physical fitness ki Haksang Padragadi Yadaba Potama Yawusina Masi Hauriba Mahirui Sinda Nasi Kuna Yuinam Kanabama Wigani and Hajarakanda Matung the Su Asigumba Waxopsi Kariumba Pangtunaba Honabada Sage Ministry of Culture and Tourism say Hoyi Manipugi in charge BJP in charge of Vinamba Palatsing Patel na wede ay gasu yang close hoy jay ay angam mating pag jage herga puno mong tinglo sin jay
Congratulations to all the participants. Workshop asidagi panglakpa loksing kaya aduna art form asibu yokhatpada amadi miyamgi thawal tawbada henam pung fahandu oiragani haina lawse. Fox ngasigi mga suba amadi aroy po ina thamjariba music video khoida zaida miyam nungsibibadagi handakta Ahmedabad pangthokhiba ASKZ International Film Festival SIF 2019 da Best Music Video Award yauna manakya pibirakpagi paudam asi amu miing taminasi. Ikui dana release tawkhibada ngaiba khoida zai hana mingthon Manipuri music video na SKZ International Film Festival SIFF 2019 da tongan manakya phangba ngamlakre. Gujarat ki Ahmedabad ta hukiba me kunma pandigi June ani phawba chathagiba festival aduda music video sina Best Music Video Award ki mathakta Best Female Singer, Best Lyrics, Best Music Director amadi Best Actress ki award singsu phangba ngamlakibani. Miyamgi thawzana fida asi phangjabani hain haizage pumna makpu tawimal thambu cheri and their viewers ngasigi oinadi entertainment news kya paudam zariba Mami Mapao matang swai da loisinjarame ki tanja da lawzage mathangi episode ta ahen Mapao kya amagaloina na amuk lakchige and folks please to subscribe our channel on YouTube and feel free to leave your valuable feedbacks and suggestions pumna makpu kurumjari.